Manipur da thokliba hingsagi THOUDOK asigi matangda KHANANABA DRAVIDA MUNETRA KAZHAGAM DMK gi MP Tiruchi Siva ngasi AYUK Rajya Sabha da Adjournment motion gi notice ama file Toukhre. Hiram asigi matangda agency dagi fangba pau amana hai DMK gi Rajya Sabha gi MP Tiruchi Siva thangatkiba adjournment motion adu rule number 267 notice of motion for suspension of rules ki makhadani motion asi thangatpagi maru oiba pandamdi Manipur da thokliba hingsagi THOUDOK asigi matangda lengakna khanabaduni miyoi chani yangkhai henbage thawai mangkhraba Manipur gi irang asi hojikti waroshin ama purakpage tangai fadaba chawna leire haina MP Tiruchi Siva phongdokli adjournment motion aduda palliba maru oiba wafamdi Rule number 267 gi makhada ngasi house da khanagadaba business punamak suspend tawraga Manipur gi matangda khanasi haiba wafam asini Manipur da thokliba hingsagi THOUDOK asi tung koina chatnagadaba waroshin ama athubada purakpagi tangai fadaba chawna nei hainasu MP Tiruchi Siva Rajya Sabha gi Secretary General da thaba adjournment motion ge notice aduda phongdokli